Security Force na ching amasung tamgi rang tholakpa ya pamafam singdati humagi operation chathakrai Police Control Room dagi thadorpa patrol amana hai hokiba March anida Kamjong District dagi 𝗪𝗓𝗪 gi active cadre haiba chahi sujiba angang ama yauna mioi ani farai farba mioi adudi Kaching District dagi angom thoiba maitai alias Pari chahi taraga nipane atopa amadudi juvenile ne makhoi anigi mathakta case ama register tawkhre hare amaramda nongmada changdraba yadraba polam singpuba gari chamaga nifu nithoi amadi chamaga marifu tara mathoi National Highway 2 amadi National Highway 37 da akanba chiksin thoranga lonina purakre hare Marang Taubung Khoki BMSC Ground da Imphal West District Football Association na sinduna sanakiba 23rd Super Division Football League da Khurkhulgi KYC amadi Lilong Chajingki 𝗂𝗛𝗪𝗪𝗪 na sarugyaki Marang sanakiba duda Khurkhul KYC na Kwagaithal Lamdong 𝗪𝗪𝗪𝗪 ani amada maithiba piki KYC gi Manis Thapana ahanbagi minute 16 asida KYC na mangchil thaduna chatlami adum oinamak 𝗪𝗪 gi Akas na goal chanduna first half da draw chatlaba matung L Robert na goal ama amuk chanduna KYC bu game aduda thoyanke makata na sanakiba match da 𝗂𝗪𝗪𝗪 na IFC Lamphel bu panchil ani amada maithiba piki hari